Ngara nungdan phonggiba pandanggi pause degi maroiba pau khara khangatcharaga miyamda khudo tamjage Borobekra ki khunja sing khudongthiba thoklabadi Leingak daita lougadabani khunja sing Jiribam district thoklibi irangna maram oiraga lanjena duna Jiribam gi Borobekra police station na changdapam laukna leiriba khunja sing na Jiribam town tamna tholakpagi lambida khudongthiba thoklabadi madugi daita Leingak na pugadabani hana khunja sing na phongdorakli Jiribam gi manu hanjina leiriba lamtai khunau Lakompung Butang Khal Harinagar amade Barak cycle da khundariba maitegi yum kaya kuki terrorist singna mai thabi khraba matung Borobekra police station na changthapam lauduna leiriba khunja singna mathaki wafam asi phongdorakhibani ngarang athengbada pangthokiba mifam aduda ahal laman amadi ima ibel singna mafam aduda leiba ngamlaroi ngasinungdi fawbagi manungda Jiribam district administration na makhoi bo safagadaba mafamda lauthopidrabade masa masana Jiribam town tamna thokpa haina so warep lauki hadi Jiribam gi irang mafumfana laksinaba Leingak na honare Minister Shapam Ranjan Jiribam district ka thoklibi irang asi mafumfana laksinaba amadi irang lahendanaba Leingak ki makedegi paikhet payaba thabak thoram sing lepaletina paikhatle hana Health Minister Dr. Shapam Ranjan phongdokre wafam asi ngasi kokomi women's wing yauna lup asigi maru oiba thaupuriba makok thongba luchimba sing amasung masiga chapminariba thawmi singa Jiribam da thokliba irang yauna state asida matam sangadagi lairakliba irang asilo shilo Manipur miyam kalu ngamloidaba leiraga na Leingak pairiba MLA Minister sing phamthado haina lamfevata leiba Minister asigi yumda changsinghiba khongjangda Minister na phongdokhibane Minister Shapam Ranjan makhata na phongdokhibada Jiribam gi irang asi laksinaba amasung loisinaba security force sing masing hena district asida thajilei lamdam asibu kannabagi damak ngachi lagliba lopsing mapung oina ima singna thamnamliba wafam asi miyamgo unaba hekloi baga che minister da pawdomgani loina maha masamaksu Jiribam da chatuna district aduda thoklibi irang adu loisinaba amasung laksinaba honabada angamba thakta saruyagani haike amaramda khongjang aduga mai lejana kokomi women wing gi ko convener RK sana hanbina phongdokhibada Manipur asi mamang saigi me ahom dagi hauduna thoklibi irang asina tumna mangbagi fibam darakle masina maram oidina penda bana heman kibana Leingak pariba amasung Leingak ta yauriba singna Manipur amadi miyam kallo Jiribam da laribi irang yauna state asida thoklibi irang asi atubada loisilo hadina khongjang asi changsinbane Manipur na mai hauduna chaktuna leiraga leibak pariba singda lamdam asida lariba fibam asi thokthadana Central Leingak sembada amadi Prime Minister wasak lawbada hena thawai yausinduna leibagi thawong asi yaningde Center gi yaka yengduna leirabade Manipur manglagane Leingak pariba MLA Minister singna Manipur da thoklibi irang asigi matangda chinda khaktamak ngangba yaroi irang asi loisinaba karigumba thaba amata pakhatana leiba asima akanma maungda yaningde ngasisu mama kaya amati nupi kiyana macha amati mapuroiba kainabagi lamdam asima angkhiba tare haiduna kapli lauri kaya asi phamnaiba singna tasinadana leire Manipurda oiriba phibam asi karigumba amata usinadana leire masina maram oirega ima singa thamoi sopa kham thengduna chok changchilakliba khongjang asi makhatana leptana changchilakhigani haiki Maipapi News as Public School matam pumbagi oina athingba thamlei AMS recognition fanglaba school sing mathakta bosem na kopna yengsingga dawrei langthawada leiba Maipapi News as Private School matam pumbagi oina athingba thamle haina apumba iraipaki mahairoi sinpan lop AMS na thadorapa chiro amana phongdorakle chiro asin hai Board of Secondary Education Manipur bosem na semba rules and regulations singi ona tainavada mahairoi sing bolalompo oina uba Miyoy kaya thoklabra haibasi mayo lubachina matam sangna chingduna lakpa adunga side mayek senga thengnare school hangba si sendong leiba achoba karbar amani haina khanba school kaya lubachina thengnarakpadagi hari school sing adugi mathakta akamba action lokhatnaba authority oriba board semgi chairman amade secretariat school sing adugi mingsing pisingkhre masagi recognition leireba school amana atopa recognition leitaba school singda recognition sandokuna school chalairamba asi mairoi khunai bolalon bane asiguma thawong achi lup asina hakchuna lawe hena ngaklibade Maipapi News and Private School hariba school asi matam kuinadagi thonglonduna chalaidana leiraba school amane adu bosem lawba class 10 gi exam da mahairoi kaya saruk yaramliba asi angapa ama oire haribo authority ama fawba leitraba school asi mataw karamna chalairibano harasi achobo wahang amane Loyana school asigi founder fawba lup asina
hanjin hanjin unanaba kayara hotnarabasu phangkidraba amadi school asigi authority oiba misa ama fawba thoklakhidraba school amani amaramda bosemna semjaba rules and regulations sing bosem masana ngaklibara natraga ngaktabra haibase samamnaba ama oire bosem asi exam conduct tawba amadi recognition affiliate piba khaktama bosengi mathau oigadawribara matam matamdagi oina bosemgi makhada lariba mahiroisang sing asi matau karamna charairi hana yengsimba amadi matamgi oiba afaba chekshin thorang kaya lokhatpa bosengi mathau natabra lana school hangliba miyoi khujok kharana ngasi maning tamna kusirasi tawduna mairoi sing bolalon pokumna khalakpani haibada haimamba thokloi lana school ama charaina ba hotnava matamda bosengi yamlaba criteria kya ama thambaga loinana fi kya sulauribani bosemdagi recognition affiliation pikraba matung school sing aduga bosenga mari leina bogum urakliba asi bosemgi asonbani maram asina atuba matamda bosengi authority singna bosengi makhada recognition affiliation piduna charariba school singi mathakta kumna yengsimbaga loinana bosengi kanglon sumna fajaba masak miyamda utpiyu editorial gi pawda miyamda thamjage tarai tarai ne lawba chunggadaba mandai khamba ngambagi pangkhai lalafagi matam yorokpadagi akanba wafam kaya mu phongdong narakpa hongarapagum tawre habayai manipurda haukiba kumja lising aniga sumna kungo homdoige megi ahumdagi ngasi phawbagi matam achi chahi ama helaklaba matam achi phawbagi manungda isat asigi yelawmi maitai singda kukina kotere singna atamna dachilakpada India gi central game rami singna yengren leibagum lairakpadagi khangamdraba maitai singna akanba wafam kaya mu India Leingakta thamlakpa oigadaba mali amaramde su Leingakna maning tamna mapanga uthokjaba ngamdabagi mami khara tabagum tawriba asina maram oiraga miyam hauraga ireipa kalasi haibagi kholau faba lauba haurakpagum tawriba asida ngasigi Manipur Leingakna tarai tarai ne lauba chumgadaba mandai leba kamba ngamloidaba oirabade MLA minister pham thado harakliba asimak ngasigi Manipur gi miyamna hauji oiriba state asigi phibam asina oirangani khali Masida sunatane India Leingakna Manipur gi yelawmi miyamgi damak thamoi chena ngapi senbagi chang hantarakpadagi nganghaningdaba warok kyamu ngasigi lamdam asigi miyamna India Leingakta thamlakpa oirangani haibase ngasigi India Leingakna thenglabasi thengna khangba chunggadra khali asigumba Manipur gi hauji oiriba phibam asida ngasigi state Leingakki MLA minister singna masagi maramdam kangani haibagi phirep chaptan lepagi khudam oina lamdam asigi yelawmi miyamgi ihul khangna icha ichagi pangthopam thopa ithawdang pangthopa chunggadra khali maramdi chahi ama hilaklava lan asida chamada chama lalava kukina kotere sing asibo kangkhatlaga thamba mamagi thong chathaduna India ge center ge Leingak lariba sida maning tamna maramdam kanaba thongna fana leblag India ge center ge Leingakta taksin bangamdabagi mami tarakpa chahi ama hilaklava maramna ngasigi Manipur gi miyamna Leingak ama leiri haibagi wahantok leitabagum tarokle haibase mayek sengna khanglapagum tarokpadagi makhal makha kyagi khongjang kayamuk Leingakki mayokta changchilaknabagi them sabagi mami tarakpana maram oiraga ngasigi Manipur gi Leingakta Leingak amagi pangthopam thopa kayamu athuba matamda pangthoknaba thorang sem saraga center Leingakta taksinba yaba wafam kayamuk taksilaga Manipurda kukina kotere singbo laksinaba hotnabagi thabak paikhatpana lamdam asigi oiba afaba oigani maduna trabadi khochaunaraba prajana yelawmi miyamna makal makha kayagi khongjang jangsinaba sem saba haurakadra khale ngasi Manipur gi chingi lamda lariba puari ka sagonaba laifam leng kyamu kukina kotere singna mangta anbai mathakta Churchampur moredagi hendoktuna jiribam phawba terrorist singna tawgadaba thawong sing makhata na toroktuna yungkai mai thaba amati mihami punchathabagi thong chatharakpagi manungchana chief minister gi kamboita phawba ambush chatharakpa ase phawba kari tawduna ngasi gi ese Leingakna lairibagi haibagi wahang sing hangnabagi maram lakli maram aduna miyam hauraga iraiba kanabagi makhal makha kya gi khongjang changchilaktringai da mara lairaba kuki terrorist sing laksilaga more Churchampur amadi kuki singna khudum changkraba mafam singda masa masa gi mayum halhalaga lahanna ba thu bodo hona ba chumgani